Asi haraga hana yenglamdabi imungda sangki. Bina jingnana akoibadabu yengduna masu imungda sanglai. Thong aduso lonsilami. Nupi adu poirena sangkiba aduda mamit khana magi ka aduda munni yenglamlaga mangkri. Poirei magi ka da sangaktuna phamung adu famthai. Aduga ngehaki mamangda mana ukhiba aduga mangolda leiramiba mamana kobal takhide hairiba adu kamdaunano khalubada ma gyan mangi. Phone adu fatlauraga yengi aduga phone adu so kaklamdri poirei sorsangno hontoklaga wakalna ora maleda asi hairaga masu tumtharai somda silviana tumliba magi kadani hik launa ningamdana thawai jakna kapli silvia isisina tumlambadu Konjel aduna sum khaji kalakpadai mikap tholai mane hek mikap tholakpaga magi ka dai tara iba konjel adudai pakhat poi kai boy phukawalaga ka do koilei leiraga yengai mane hek englakpaga magi chair aduda famlaga phina mamai khomjilaga hi launa kapliba adu uri Silvia do mama oira boy ningladuna kauraga hogalai ima Kai kapino kai dorage ba asi haraga kem khandabi mamagi manakta changsili aduga famli banupi adugi lengzumada pairaga imao kai kapino tumaya traboba aide ima changapaga kem khangaudri tumtharu ramale baba kauke koi mama aduna kumlak mandabduda Silvia do wakal jajat khali kai kapijano maise Amadugi sum ningsingokpai kapijala adu aisu pungsi thengleda Silvia mama da onsilaga ima ngehak layu ko ai sing lawrugi ima thakna ba kokunu ko se ima ge lesidi ngehak phamomu ko Silvia na dumna hairak padudagi kappa do tokri susu tawraga oina laikri Silvia do fatmagi kagi thongado hanglaga chatke tawbaga thongado lolami Adu ubada wakalama khalai kaino aibu ngasai tumlamdai dadi thonglolaga tumkibani aduga imana karomde jangaiba as musidi asi khanna tunglomda fal onthoraklaga yengai aujikta lehauba nupi adu lairamdri Silvia ngaktang aduda koksau bikai masa adu soilawi thongadu hangdoklaga ima Asi haraga mamagi katamna chinsilakpani laimasu hobe tauna kaidoragi ni nangbo ima kanano malehore aduga mangkri ba kanano ne aibo gyan men tadre ni nangbo Silvia mama da yenglaga kaisunate wadu sulo sankri gari ge loliba tawjaruba marandunani ihe masidi ko lao Ising kara thaksilo tumtharu rabo nangbo tumtharu remma namangda kari urage lao ima ngabige asi hairaga changminara e leimana ising adu hairaga pira e Silvia akoiba du yenglaga mama na pira iba ising adu lawi thake hek tawbaga laktana langthora e lamyaida I ngakta ngairi Silvia mama da kina yengla e Ngasai mana mama nina tauriba do mamai mamit ikakaba safa mama da onthora e aduga launa akiba amaga onthora e Silvia kina chengi tawbadu ngamdre laimai da tusinduna maning halli aduga nanganado sakpangairaba nupi aduna tapna noklaga changsilai aduga khangdraba Aise
ꯑꯩꯁꯦ ꯅꯪꯅ ꯈꯪꯗ꯭ꯔꯕꯣ? ꯑꯩꯅꯦ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯇꯝꯊꯤꯅ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯌꯦꯛꯅꯕꯅꯦ꯫ ꯀꯔꯤꯒꯤ ꯑꯩ ꯁꯥꯗꯨꯅ ꯅꯪ ꯂꯩꯕꯅꯣ? ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯍꯥꯠꯄ ꯇꯥꯕꯅꯦ꯫ ꯂꯤꯡꯖꯦꯜ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯕꯨ ꯂꯤꯡꯖꯦꯜ ꯍꯥꯏꯕ? ꯑꯩꯕꯨ ꯂꯤꯡꯖꯦꯜ ꯍꯥꯏꯕ? ꯁꯤꯜꯚꯤꯌꯥ ꯀꯤꯅ ꯅꯠꯇꯦ, ꯑꯩꯅꯦ ꯂꯤꯡꯖꯦꯜꯗꯤ, ꯅꯍꯥꯛ ꯅꯠꯇꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯤꯜꯚꯤꯌꯥ꯫ ꯁꯛꯄꯪ ꯀꯥꯏꯔꯕꯤ ꯁꯤꯜꯚꯤꯌꯥꯗꯣ ꯑꯃꯨꯛ ꯍꯦꯛ ꯀꯞꯊꯣꯔꯛꯏ, ꯃꯃꯤꯠꯇ ꯏꯒꯤ ꯄꯤ ꯇꯥꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯜꯂꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯤꯜꯚꯤꯌꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤꯜꯚꯤꯌꯥꯗꯣ ꯀꯧꯔꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯩꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥ ꯈꯪꯂꯒ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯃ ꯆꯪꯁꯤꯜꯂꯛꯑꯒ ꯁꯤꯜꯚꯤꯌꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯗꯨꯒ, ꯏꯃꯥꯅꯦ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥ? ꯁꯦ, ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ ꯏꯆꯥꯕꯨ? ꯁꯤꯜꯚꯤꯌꯥ ꯈꯪꯂꯤ ꯃꯃꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯃꯥꯁꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤ ꯁꯤꯜꯚꯤꯌꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯔꯦꯟꯖꯅ ꯍꯤꯞꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯃ ꯑꯗꯨ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯇꯧꯔꯝꯃꯤꯕ ꯑꯗꯨ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯥꯁꯨ ꯆꯠꯀꯦ ꯇꯧꯕꯒ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯦꯠꯁꯤꯜꯂꯨꯏ꯫ ꯑꯦꯍꯦ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯂꯤꯛꯅꯤ꯫ ꯂꯩꯃ ꯉꯛꯅ ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯠꯅ ꯐꯠ ꯂꯧꯈꯠꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯆꯔꯤꯛ ꯂꯤꯛꯂꯥꯡ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯤ ꯀꯅꯥꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯇꯍꯥ ꯁꯤꯜꯚꯤꯌꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯁꯦ, ꯑꯃꯨꯛꯇꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ? ꯁꯤꯜꯚꯤꯌꯥꯁꯨ ꯎꯏꯔꯨꯝ ꯑꯥꯎ, ꯇꯥꯔꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯜꯚꯤꯌꯥ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯌꯦꯡꯉꯣꯏ, ꯏꯃꯥꯒ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯁꯦ꯫ ꯅꯪ ꯆꯠꯂꯣ, ꯏꯔꯨꯖ ꯃꯥꯏꯊꯖꯔꯒꯅꯦ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯑꯣ꯫ ꯏꯉꯛꯉꯛꯅ, ꯀꯩꯒꯤꯅꯣ ꯏꯃꯥ? ꯀꯩꯗꯧꯅꯕꯅꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯆꯠꯂꯣ, ꯂꯣꯏꯗ ꯂꯣꯏꯁꯤꯜꯂꯨꯆꯣ꯫ ꯋꯥ ꯌꯥꯝꯅꯅꯦ ꯉꯥꯡꯒꯅꯨ ꯉꯁꯤꯗꯤ꯫ ꯁꯤꯜꯚꯤꯌꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯣꯡꯂꯨꯗ꯭ꯔꯤ꯫ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯒ ꯊꯣꯛꯂꯛꯏ꯫ ꯌꯦꯡꯉꯣꯏ, ꯅꯃꯥ ꯅꯣꯏꯅꯤ ꯑꯥꯗ ꯍꯦꯛ ꯌꯧꯕꯒ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯂꯥꯛꯏ꯫ ꯀꯔꯥꯏꯗꯅꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯕꯣ? ꯍꯣꯔꯦꯟꯅꯦ ꯑꯥ ꯌꯧꯔꯒ ꯈꯪꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯇꯨꯃꯤꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯍꯥꯏꯅꯤꯡꯉꯒ ꯍꯥꯏꯌꯨ, ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ, ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯐꯅ ꯁꯥꯡꯅꯗꯤ ꯂꯥꯛꯂꯤ꯫ ꯂꯩꯃ ꯑꯗꯨ ꯁꯤꯜꯚꯤꯌꯥꯗ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ, ꯏꯕꯦꯝꯃ, ꯌꯥꯔꯦ, ꯁꯤꯗ ꯈꯥꯝꯃꯨ ꯒꯥꯔꯤꯁꯦ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯐꯠ ꯀꯨꯝꯃꯤ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯒ, ꯋꯥ, ꯐꯖꯩꯌꯦ ꯁꯤꯗꯤ꯫ ꯆꯪꯂꯣ ꯂꯥꯛꯑꯣ ꯅꯪꯁꯨ꯫ ꯃꯩꯇꯩ ꯌꯨꯝꯖꯥꯎꯅꯤ, ꯂꯨꯅ ꯅꯥꯟꯅ ꯂꯩ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗꯩ ꯁꯨꯃꯥꯡ ꯃꯇꯣꯟ ꯐꯥꯎꯕ ꯆꯪꯉꯛꯄꯗ ꯁꯤꯃ ꯅꯥꯟꯗꯦ, ꯁꯤꯃ ꯃꯣꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯤꯜꯚꯤꯌꯥ ꯃꯃꯥꯗ ꯇꯞꯅ, ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯁꯤꯕꯨ ꯃꯃꯥ? ꯃꯆꯥꯅ ꯍꯪꯂꯤꯕ ꯋꯥ ꯑꯗꯨ ꯈꯨꯝꯗꯕꯤꯗ ꯌꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯃꯨꯛꯇꯪꯅꯤ ꯀꯧꯈꯤꯕ ꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯕ ꯑꯃ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ, ꯅꯍꯥꯛ ꯂꯥꯛꯑꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯜꯚꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯁꯤꯜꯚꯤꯌꯥꯗꯨ ꯎꯕꯗ ꯈꯧꯇꯛꯇꯤ ꯆꯥꯏ꯫ ꯀꯥꯈꯠꯂꯛꯎ꯫ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯃꯥꯏꯕꯅꯤ ꯍꯥꯏꯕ꯫ ꯁꯤꯜꯚꯤꯌꯥ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯗ ꯂꯥꯏꯕꯅꯣ? ꯏꯃꯥꯒꯤꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯂꯕ ꯖꯥꯠꯂꯥ? ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ꯫
tumina leibana hena farani. Leima Silvia da yengduna. Ibema tu mama da nangi kuto amta piyo. Silvia mamai mami itak thakatna ipa pakatna. Kay gino. Ay kay mama. Pakat kano. Kaisu tawroye. Kadai nakuto pirose. Silvia makuto tapna mama da yengna tingthorai. Mai ba do mamit usinduna lay mana. Khangdre tawrise. Ay manga chap hek mane. Ngarang ay na ukhiba singado. Silvia mama da munna yenglaga. Kari urino ima. Karino ay bugyan ang tatahaluba. Layma machanupi da munna yenglaga. Ngarang do ay di tumthaba yadraduna. Hawgalaga nang tumkraba hayduna yengba lakpani. Adugasi thongsu ilaw law na hangdoktuna layrami. Nangdi isisi kay tumduna layrami. Aina sangsilaga phaisu phajana subjanbiramlagane tholokpani isu tumluragi haina. Aduga nangdi chakhomlondai khonjen tarai. Ngaktuna ay bungang ne. Nangi kada tangsinduna yenglubadadi nangdi tumlamdri. Hobe chakhomlomda laktuna yengbadadi nangdi natumta ibu kauraga layrami. Laymaida taduna nangbu phajana tumhalamaga ainane amuk chakhomda yenglubadadi. Asi hairaga ngarangi Charik adu puthorami. Lik ani adu ubada Silvia masadu tu chungkiba khangaude. Maiba nupa adu nokfitoraga mamiti pangdi. Silvia gi makhut adu thadoi. Wa amung nganglai. Pumnamak ai khangle. Mahak adu atai kana sunate. Nahaki nasanupini. Magi ningam khidaba thawai aduna. Leitana leiba ngamlaktabadai. Imung asida mathi phongmani. Magi maning thungkhidaba apama karino hangdoklagane karino khara kathoklaga phanida. Dubune mana pamlibase hayu haiba pakna yadene anam yamna kankreda. Laima machanupi ni hairakpadai mapitana ichado mangau thibani. Mani hinglingai matamdasu onthokna ngangna saknaba yakhidraponida. Maming dubo kari haiba amukta haira o aingonda. Lingjel haibani. Aduga maga pokminaba sina Silvia haibani. Maiba adu tumina amuk laikri. Silvia do khanglaklani khanbada masado humanga napi karai. Makutusu sinthoknaba kanna honai adubu ngamde. Maiba adu mami phatpak thoraklaga Silvia da munna yenglai. Aduga leimada amuk yengai. Nakhoi gise ayeng bangam loidorine. Leima do pakhatna. Oja maiba haibiri basibo. Nupi masa asigi thawai sinane. Misak ama puduna chatkani na hairine. Misak adu kanano. Taha Silvia na hanglakpani. Maiba duna. Poirei hairine. Poirei hairiba sibu nupi masa asiga nusina jarambro. Laimana nate ibungo poiraga khangnabadi magani aduga maga pari gauba amaga khangnajabani. Hoi mana poirei hairiba angang dubudi yamna pamjabani. Adubo oithokpa yaroi maga ikhoiga lambi tongan le. Phare hapta ama leiraga aigi nakta nupa machani do puraga mukta lao. Ibema sisu yahonbirao. Ngihak ngayuko. Asi hairamlaga imungda sankri. Aduga makuta karigumba ama pairaga tholai. Ngasai lik ani edu maiba aduna pairaga munna yengi aduga. Ibema nangi lik adu supirao. Silvia adu ngaksamda lik adu lauthoklaga maiba aduda pirami. Adu uraga lik ase laikhidraba nupi macha adugi lik natra. Wahang pahang tawdana daklauna hairakpani. Silvia do tumina lay masado mihul sujadri tawjaruba singaduna. Laimana phat hairai. Nate oza lik asi mahakini. Aduga amasina laikhidraba icha lingjengini. Aduga amasina icha lingjenna yam pamjana lingjarambani. Silvia na mamagi mating amu pangsinduna hairai.
Likse mai thabadasu haukraba likni matau karamna yumasida lairamlibano asi hairakpa asina henkri laima amadi maiba ado ngakna Silviada yengai maramdi laimanadi upu manungda cheksinna lotuna thamkrabani machamakni khanna aduga Silviana mai thadokre haiba asina chamamnaba amadi leiri kamdongna lik asigi thampamahakna khanglamlibano aduga mai thadokre haraga karamna taduna leiramlibano wahang jajani hangliba maiba dunadi karimata haide makoyanigi wahang singa sida karigumba amadi leiri haiba khangba ngamli yarese waron pumba mathang lakpada khanglani sese nupi macha asigi langse achamba lang nate sijilu aduga lang ani asinane nakoi ani siyo ko kunjoga masina nakoi gi yumgi akoibada chaithu uko laima do amaiba du na pirak liba do lausilaga lising ani chapi adu maiba du da piramlaga thoglai Silvia makoi gi mafam adu dai thoglakpadagi masa do ne khara tajari sor sangno hondarai aduga somda nakala maromda nakamdauri poirei ngarangi numitudai masado inunga manungai jadri phamungdai mapan thoglakte bina changaktuna nangmu nasado yamna nungai tragana napaga hospital da chatlusidana nasado aibe ingthoklusidana yanida kaisu tawroi adoima aina haibado bababu kai haige karino ne nang haiba haide oh luhungbagi haidura manima madu kona tapna khanasida nangi tang taba thaba ama tawdri phawbadi luhung khungdong bai wase aidi kya pamde da sana aisuni ada makoi masamakna airaklabanina fajaroidra tawbani ho adogi budine nomani ni leraga nang pabungai ga chatlage poiresto nokfe tawrai bina sungai haglei ramaga thokri poirei Silviada so phone tawrudri college so chatludri message tharaso phone tawraso ma kem haigidri masado ihayama hinadri asumna sum leirakpana numinini humni sujelakli mapandai nupi amana kaurai poirei taraso kanano yengludri tumina magi kada famduna lei nine oh nine kanam leitabro binaga bimolga tholaktuna haima iri nang kai haige thajadana laisibo aikhoidine nang mamaga thaba amada chatlugena tholakpada ngairine iri momon noktuna da poire leikibro da poire do keidam ta haigena tawbani nine leikibani mai kada handak marakse masa inung nungaitena yamdei mepan kya thokte ka khalo sida phamuse nine kokthokpirake ibungo tabro nangbo irik laini he da mukta mapanda tholo ima khoisune chalukhige ko irik ta onsilaga ibe me iri nanga phamuko hoinine poire sidande mane tholaga kanano asi hairaga yenglakpada irik phamlaga leirambado ubada ngakna iri kaino yam thajadana thajadani hekta aisunoi de laini laikai matada laimina boirasu nang matada phajana wari sanabasu phangba natedo ibung khoidi is college ta thengnabada kaunari dudi wari su dum sari dudi aduna mani dana yumda wari sabana mani ko adoda poire aise Silviana chatlu chona laini oh kaigini haige noini handa wari kya sanadabra sanadre aidi phone kya paidre do ado kei bu hairai no mana kaisu budi hairak panatida amta unasena hairak pani maga wari sanada yadre unaraga karigino maramdi hairakte mase andang mara kaino mai taw tawsili hanaga yamanadre da poire oh adugibo ai horen phone toraga kaino hanglage ado matang chari ngai sida ai nangonda kainom ta hangena ngasigi tangkak asi matang asida losinjare mayamna chenen asibu nuksibiduna
like, share, comment, subscribe tꯧbiramo.